ꯑꯗꯨꯅꯤꯗꯅ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯗꯨꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯣꯡꯃꯒꯤ ꯔꯨꯇꯤꯟ ꯋꯥꯛ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯅꯪꯒꯤ ꯅꯕꯨꯡ ꯃꯔꯨꯞ ꯃꯣꯛꯄꯗꯨꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯋꯥꯔꯣ ꯃꯥꯒꯤꯗꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯃꯁꯤꯕꯨ ꯀꯔꯝꯕ ꯑꯉꯥꯡꯅꯣꯅꯦ ꯌꯥꯍꯧ ꯐꯪꯉꯦ ꯄꯨꯡ 9-10 ꯇꯥꯔꯒ ꯍꯧꯒꯠꯂꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ MA ꯄꯥꯁ ꯇꯧꯔꯕꯅꯤ ꯑꯩꯅ ꯈꯪꯅꯕ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯅꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕꯅꯤ ꯍꯥꯏꯗꯅ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯅꯠꯇ꯭ꯔꯗꯤ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯈꯥꯡꯉꯤꯅꯦ ꯃꯤꯒꯤ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩ ꯄꯥꯕꯨꯡꯁꯨ ꯅꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯌꯥꯎꯕꯁꯤꯗꯤ ꯆꯥꯅꯕ ꯊꯕꯛ ꯑꯝꯇ ꯄꯤꯕ ꯉꯝꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯆꯥꯅꯕ ꯆꯥꯅꯗꯕ ꯍꯥꯏꯗꯅ ꯇꯨꯀꯥ ꯊꯤꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝꯂꯣ ꯑꯣꯏꯍꯧꯔ ꯂꯣꯏꯔꯦ ꯆꯪꯍꯧꯔ ꯂꯣꯏꯔꯦ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯦ ꯇꯔꯥꯏꯅꯤ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯩꯗꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯣꯏ ꯐꯥꯔꯝ ꯇꯧꯕ꯭ꯔꯥ ꯏꯁꯥꯒꯤ ꯂꯅꯥꯏ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯍꯥꯡꯕ꯭ꯔꯥ ꯃꯤꯈꯥ ꯄꯣꯟꯗꯅ ꯍꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯅꯪꯁꯨ ꯉꯥꯎꯕ ꯍꯧꯔꯕꯣꯌꯦ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯈꯜꯂꯤꯁꯤꯕꯣ ꯃꯤ ꯑꯣꯏꯅꯕꯒꯤ ꯋꯥꯈꯜ ꯈꯟꯕꯗꯤ ꯑꯝꯇ ꯌꯥꯎꯗꯦ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯏꯁꯥꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯍꯣꯏ ꯃꯗꯨ ꯋꯥꯍꯩꯒꯤ ꯋꯥꯅꯤꯅꯦ ꯂꯝꯗꯝꯁꯤꯗ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯌꯧꯔꯛꯀꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤꯅꯦ ꯂꯝꯗꯝꯁꯤꯗ ꯐꯦꯛꯇꯔꯤ ꯑꯃ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯃꯤꯔꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯑꯒ ꯁꯦꯠꯄ ꯆꯥꯕ ꯍꯤꯡꯕ ꯉꯥꯛꯇꯅꯤꯅꯦ ꯃꯊꯧ ꯇꯥꯔꯤꯕꯁꯦ ꯁꯦꯅꯤ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯔꯤꯒꯨꯂꯔ ꯁꯣꯔꯁ ꯏꯟꯀꯝ ꯑꯃ ꯂꯩꯕ ꯑꯗꯨꯅꯤꯅꯦ ꯑꯗꯨ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯕꯁꯨ ꯂꯩꯅꯕ ꯍꯣꯠꯅꯕ ꯌꯥꯏꯅ ꯌꯥꯔꯦ ꯅꯈꯣꯏ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯑꯃꯗꯣ ꯍꯧꯒꯠꯄ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯇꯥꯃꯣꯔꯣ ꯍꯥꯏꯁꯦ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯀꯥꯏ ꯆꯠꯇꯣꯏꯕ ꯐꯤꯔꯣꯟꯒ ꯅꯥꯟꯅ ꯁꯦꯠꯂꯛꯏꯗꯨꯅ ꯄꯥꯕꯨꯡ ꯅꯐꯤꯒ ꯅꯥꯟ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏꯗꯣ ꯀꯥꯏ ꯆꯠꯇꯣꯏꯕ ꯄꯥꯕꯨꯡ ꯍꯩ ꯃꯣꯔꯦ ꯐꯥꯎ ꯆꯠꯎꯒꯦ ꯇꯧꯕ ꯃꯣꯔꯦꯗ ꯀꯩꯗꯧꯕ ꯑꯩ ꯊꯕꯛ ꯑꯝꯇꯪ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯄꯥꯕꯨꯡ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤꯗ ꯀꯔꯤ ꯊꯕꯛ ꯀꯅꯥꯒ ꯆꯠꯇꯣꯏꯕ ꯑꯁ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯃ ꯑꯁ ꯆꯒꯠ ꯁꯨꯝ ꯍꯪ ꯂꯩ ꯏꯃꯥꯟꯅꯕ ꯆꯠꯀꯦ ꯇꯧꯕꯅꯦꯕ ꯑꯗꯨ ꯄꯥꯕꯨꯡ ꯂꯨꯄꯥ 4-5 ꯈꯛꯇ ꯄꯤꯕꯤꯌꯨꯕ ꯀꯗꯥꯏꯗ 4-5 ꯂꯩꯇꯦ ꯄꯥꯕꯨꯡ ꯑꯩ ꯄꯣꯠ ꯆꯩꯁꯨ ꯈꯔ ꯂꯩꯔꯛꯀꯦ ꯇꯧꯕꯅꯦꯃꯤ ꯐꯥꯒꯤ ꯅꯠꯇꯦꯃꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯁꯦꯟ ꯊꯨꯝꯒꯤ ꯋꯥ ꯉꯥꯡꯅꯒꯨꯝꯁꯤ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯗꯕ ꯅꯈꯣꯏꯅꯕꯨ ꯀꯩꯗꯧꯕꯩ ꯁꯦꯟꯅꯣ ꯑꯁ ꯑꯩ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯀꯔꯤ ꯇꯥꯗꯕ ꯌꯥꯎꯈ꯭ꯔꯒꯦꯕ ꯑꯁ ꯑꯩꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃꯇꯪ ꯍꯥꯟꯅ ꯊꯤꯒꯦ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯄꯪꯋꯥ ꯋꯥꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯄꯥꯕꯨꯡ ꯃꯇꯝꯗꯣ ꯂꯥꯛꯈꯤꯅꯤꯕ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯃꯇꯝꯅꯅꯦ ꯀꯅꯥꯕꯨꯁꯨ ꯉꯥꯏꯔꯣꯏꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯁꯦ 1,000 ꯄꯨꯈ꯭ꯔꯣ ꯑꯁ ꯄꯥꯕꯨꯡ 1,000ꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣꯕ ꯀꯩꯗꯧꯅꯕꯅꯦ ꯍꯥꯏꯕꯕꯨ 1,000 ꯄꯨꯈ꯭ꯔꯣ ꯌꯥꯝꯃꯟꯈ꯭ꯔꯕꯅꯤꯅꯦ ꯇꯣ ꯄꯨꯈ꯭ꯔꯅꯨ ꯑꯗꯨꯗꯤ ꯑꯁ ꯑꯩꯅ ꯄꯣꯠ ꯆꯩ ꯂꯩꯅꯤꯡꯉꯛꯄ ꯍꯥꯏꯕ ꯑꯃ ꯂꯩ ꯌꯥꯔꯦ ꯀꯔꯤꯝꯇ ꯂꯩꯔꯨꯅꯨ ꯑꯩꯈꯣꯏ ꯁꯟꯒꯤꯁꯨ ꯀꯔꯤꯅꯣꯈꯔ ꯂꯩꯔꯛꯀꯦ ꯇꯧꯕꯅꯦ ꯄꯥꯕꯨꯡ ꯁꯦ ꯆꯠꯂꯣ ꯑꯁ ꯇꯥꯆꯧ ꯑꯁꯤꯗ ꯂꯩꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ ꯁꯥꯔ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯥ ꯀꯅꯥ ꯁꯥꯔ ꯑꯩ ꯇꯣꯂꯨꯃꯨꯅꯤ ꯁꯥꯔ ꯁꯥꯔ ꯑꯩꯅ ꯇꯣꯂꯣꯉꯣ ꯃꯥꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯣꯂꯣꯃꯨ ꯃꯁꯤꯗꯤ ꯌꯥꯔꯤꯅꯦ ꯏꯕꯥꯅꯤ ꯁꯛ ꯇꯥꯛꯅꯉꯩꯗ ꯁꯥꯁꯤꯅ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯈ꯭ꯔꯅꯤ ꯁꯥꯔ ꯑꯩ ꯂꯥꯛꯆꯔꯤꯁꯦ ꯑꯩ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗꯨꯒꯤꯅꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ ꯑꯩ ꯁꯛ ꯂꯥꯛꯁꯟꯕ ꯉꯝꯗ꯭ꯔꯦ ꯁꯥꯔ ꯑꯩꯁꯤꯕꯨ ꯁꯛ ꯂꯥꯛꯁꯟꯕꯤꯕ ꯉꯝꯕꯤꯗ꯭ꯔꯕꯣ ꯑꯁ ꯊꯕꯛ ꯂꯣꯏꯔꯦꯅꯤ ꯁꯤꯗꯤ ꯇꯥꯆꯧ ꯅꯪꯕꯨ ꯃꯤ ꯑꯣꯟꯅꯔꯕ ꯍꯥꯏꯕꯅꯦ ꯑꯣꯟꯅꯗꯦ ꯋꯥꯅꯣꯝꯁꯦꯟ ꯊꯕꯛꯀꯤ ꯄꯤꯈꯤꯕꯗꯨ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯑꯣꯟꯅꯗꯦ ꯂꯧꯍꯧꯔꯤꯕꯅꯤ ꯁꯥꯔꯒꯤ ꯃꯤ ꯃꯈꯨꯟꯃꯛꯅ ꯂꯧꯍꯧꯔꯤꯕꯅꯤ ꯁꯦꯟꯅ ꯃꯈꯨꯠꯅ ꯂꯧꯔꯒ ꯃꯀꯣꯛꯅ ꯀꯥꯎꯕꯩ ꯃꯑꯣꯡꯅꯤꯅꯦ ꯁꯥꯔ ꯇꯁꯦꯡꯅꯃꯛ ꯑꯩ ꯈꯪꯕꯤꯗ꯭ꯔꯕꯣ ꯁꯥꯔ ꯑꯩ ꯁꯛ ꯇꯥꯛꯆꯔꯒꯦ ꯁꯥꯔ ꯑꯩꯁꯦ ꯇꯣꯡꯖꯝ ꯇꯣꯂꯨꯃꯨ ꯁꯥꯔꯗ PDF ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯅꯕꯤꯌꯣ ꯍꯥꯏꯅ ꯃꯥꯅꯤ ꯁꯥꯔ ꯂꯧ ꯑꯩꯒꯤ ꯂꯧꯁꯣꯛꯇꯣ ꯌꯣꯟꯊꯣꯛꯑꯒ ꯁꯥꯔ ꯑꯩꯅ ꯄꯤꯖꯈꯤꯕꯗꯨꯅꯦ ꯁꯥꯔ ꯑꯣ
ꯊꯣꯛꯆꯥꯎꯒ ꯂꯥꯛꯃꯤꯟꯅꯔꯝꯕꯗꯨꯔꯥ? माने सर माने माने सर अखोई बाइने अखोई ताचौगने अखोई ताचौगी थबक्की चमिनगिबनि सर असिंगमने सर अखोई नोपा हाइसे थबक्तुबु कमदौदगे सर मीदी याम ओइनग्रेदा सर अइगिदि ऑर्डर तो स्टॉक थोलक्तबसिदा कमदौदगेना इक्वाली तौब लाक्चरीबा सर अतोरबो के निम खरदि यौजरिये सर हावगददि खंगदे खावजमदे थांदुमने सयिंगना लोरेने इन सयिंग नानी तोरपोट पुरी हाइद्रा आइदि गा ओइन पुजी हाइद्रो Hey, Torobot ne Parimin, hey. Sir, Namudi Torobot ne Pecosa. As a Kona, but like Papasanisa. 야래 야래 아데렉터 타모 낭기 더벅도 소이드는 오이러버니 아이너 미니스터다 소이드버 야데 하이그러버니 하이 돌렌 라오네 엄지 까라코네 쿠라 라이 쿠라 쿠라 하이 돌렌 라오 까라오 यारोय खुरा हंतक्ति लौक सुगेदब मांद्रे खुरा इसिंग फंगे अमत्त लेते 하이 낭나 드래긴다 띠니 마얌 뿌네바끼니 हेनेजु खंजलुनु कइनो वाराबसु पुलप वामिना गदबने नंग आइना कइदोब ngंगबनी अदुबुदी चुंब खुरा लौमी हेबा मियोय कांगलुपसिगी खनबीबा नुंसीबीबा कनामता लेते कनामता नै खोइगे अवाबा उबीबा लेते यंगुदना महौसागी लाइनेबिना फावबा थौजान बिद्रेदना नोंग मतम चाना ताहन बिद्रे लौ पांगदा मतमदा इसिंग पारिकमा फाव लेत्रे उचिन्ना चिन्ना अरेबे इसिंग चिंगदिना पानारे मदु फावदा इसिंग मुन्नबगी कोकाय लुकाय थौनरे होय खुरा मियोयबना खंतब वाटपदगिनी महौसागी खल काहेले नोंजु नुसागी चांग नाहेंद्रे लाइक लाइसु हाइबा अखंग ही सिंगना रेडियोदा टेलीविजनदा सेमिनारदा पब्लिक मीटिंगदा मकन थी थोंना लाउदुन लेरे अकोइबेगी फिबम कनगनी हाइदुना महौसाबु योखतकनी हाइदुना करी करम मसक नाइबा थबकपु पाखत खरबगेने एनवायरनमेंट सोकदबा पोल्यूशन थोकदबा थबक थोरम मयाम पाखतपदा लेंगांगना कयाम यामना थिंगबंगम खरगे चुमी चिंगद लांगमै कोंगना थादोकपा उवा मसिंग खंगदल याथतपा नुंजु नुंसा चांगना हेंद्रे आइंगा सागे खल काहेले अदुगुम काहेलिबे मियोय कांगलब अदुदी ngasi लाइंगासिना अरि चेराक पि खरबगे मानी खुरा तंपाक सो दुमंगाई खुरा लंबी की ना येता लमांग दहरम उजाव कया तुमने यांथत खरे चौखत थौरांग सेंगपत सागतपगी मिंगदा इरम नला क्या सेंगोय लबु लमांग क्या यों कई फुरा दलाल क्या सागलकनी मचिंददी लौफम कनगने न लाउरी सोमदना नोंग नोंगगी फुंजिलगली अमोला कई क्या पछलकनी पुरमा सिगी जैथेंगनी ngasi एखोइने फंगलिबसे येंगु खुरा हुजिक पालिने तौरिबा लौसिबो मही चागिद्रो सिबो मीगी लौपुगी लौसांदी तमदबा यारोय मसागी उजबा कांगबुदी फरे खुरा खोय एखोइगिदी अवाबगी मथक्ता अवाबगी पुलुम अमामुक नंथरकपनिने खुरा असेंगमनी लरुदुदं खर फजना लुबदी एखोइगिसु लौपुगिसु सरुक तमखरगा चाबदं ओरबसु कोनरदी फैदना अदुबु हनगी सहीसिदी थाजद्रेबो हे नंग हाक लेहौगिगद्रा आई नंग कौरिबसे कैसामगे अनाबदो अनाबे हेजलेदना मरु चकेन थोरैनी हे नंगसु लाओको लाओ 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 आइसु लागे खुरा हे थुने लाओको वो तालैसंग नाक पथागसि लाओ लाय सभा हाउ नाक पथागसि लाओ ने होय लागे नाक पथागसि लाओ होय लागे वे मनिमोन तोलेन कौरिजे सिपाई है होय तसवा गा खलुसे लाओसे ना पोथारसला लाओ ने लाकुलाबो मसि लाकुलाक दे हाने को खोले नुई सिदिबा तालैसंग इनाउजा लाइ कइदरोगे नंगबो पाव हाइग्रेदेने नंगबो हाइग्रे ता थानि जावदा यौरनी मसि लाकुलाक दे हाने को खोले nga फादौ जिजु
လောက်လဲရတဲ့ 来呢，对，来，哎，哪一头？哎，哪一头？不了不，老，咱那堂那边跟你要个，要嘞，嘛ตุ้มดิมากันดิเลย要嘞로로 ရရစတာဝန်ဝိုင်းမာရီတူ 헤이 아신부도 사지 마야 헬레 헤이 니네 장네 그래서你啥干的呢？好了谢 什么意呢？ 돌래 이분 곳이래 가나노 에 라성기 이분 곳으로 능보 마니 쿠라 에이지 능기 능미도 핵도 가윈 해보 ဩဆောပါခလား 좀매 나이코 너희들까지 와리 사람이 봐 아씨 누가이 와리 나티도 쿠라 아와바기 와리니다 까리 와봐 하이 마두야디 와이데 좀 하블레디 너 와다 봐 아도 이 서럽부디네 누가이다 하요 아도 누가이 저라다 그라 아코디 수르가 사바니는 한덕기 우리바 로기 피범시다 와로 해버세 숭어팽엄데 에 이봉어 야마디 로 우데 아이디 세세세 유지 요를 사리니 연겐 요림니 아이고네 액팅 겁니다 마도 얀탄나기는 nga이림니 허직수 야우리 버틀란 힘 야우리 이봉어 레카이 썩컷빠 야로 썩컷빠 숭야 해 야로 하이 시 까이기노 강브라 ခန်းဒီခရာခန်းဒီ 하게 머름디 레카이세 미식 미카이 암나이 라이라 아토마 아코이군바 강구세 마셔 넘질라 탐미봉어 아이네 유연바디 레카이시부 망해이네 레카이시 드럭샤바 굴리샤바 나하마야 암맘 톨레시디 모이 팅엄라 ငမ်တဲ့ 까나나 부실라이 까나나 요레 모이 팡엄라 나티 아이 던데 레카이시 망한브라이미 ဟိုဟို 모이디 망한들 바이바 시아 레카이시 민세 텔립세 이나 콤바 토소기 마몽 루피 아톰비도 마와 레이네 아토프노 파한테 셀루레 모이 까리 셀로 코봉 멍게 하이로 클럽 오레이션 메라 바이비 타박 방나바 고동사바 방나바 도락 방각다 너띠 북신생나 먹고 레바기다 박수 송토로 망진타는 아이 해도 시게 아두수 났다바 마송박 나이다바 세세 해줄로 ဟိုင်လွယ်ခရာဆက်ဆက် 세세 코이도우시 얌 소글리다 생바 ယမ်ချူမီခရာယမ်ချူ 코이도우 얌 소능이다 ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯧꯕꯨꯛ ꯆꯠꯈꯤꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯃꯁꯤ ꯅꯨꯄꯥ ꯇꯧꯗꯣꯏꯁꯦ ꯀꯔꯝ ꯊꯣꯛꯗꯣꯏꯅꯣ ꯈꯪꯗꯦꯅꯦ 그게 또 시시 마카다는 비로누지 야로 세세세세 마시 아이 팀비를 먹이 세세세 아이 내가 오늘 지금 많이 밤이잖아 다가라기 우리 동안은 베인이들 렁실러동 거기다가 신시고 아이 흔질리고 시고 소이들의 내가 말하는 소이들의 따차요 땀도 이些昂的些公간나 난 독니고 간나 뺏기실러 에이 리그 눈에 난 독가 먹기고 진짜 빨리 우리 진짜 빨리 우리 진짜 빨리 합기지 에고 잘래 마음도 틀리겠고 바이바이 마다비 능 누발리 생시 아무도 로로 마다비 능 누방어 오지 아무도 로로 라비드 소니 나 이거 뽀르 불람 레그노 라
마더비 năng nụ pa 타카노 디야데도 마티봉게 땀대 탁샬라 떠오르지고 이베마 마사사간지 빠이로세 수마이 좀 떠오르다니 낭데 시작으로 세 구대 이제 부셔 ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡ ꯅꯠꯇꯅ ꯂꯩꯇꯦ ꯌꯥꯝ ꯊꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯌꯥꯕ ꯏꯁꯥ ꯀꯣꯝꯅꯕ ꯕꯤꯖꯤꯅꯦꯁꯇꯤ ꯁꯤꯗꯅꯤꯅꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯑꯃꯨ ꯐꯥꯕ ꯃꯇꯝꯗꯗꯤ ꯃꯗꯨ ꯅꯤꯡꯍꯟꯅꯒꯅꯨ ꯃꯪꯂꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯀꯤꯔꯕꯗꯤ ꯇꯨꯝꯃꯨꯔꯅꯨꯗꯅ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯐꯝꯅꯤ ꯂꯥꯟ ꯆꯪꯕ ꯇꯥꯔꯕꯗꯤ ꯃꯥꯏ ꯄꯥꯛꯅꯕ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ Yes, life is it. A struggle. An excrement. ꯄꯪꯒꯅꯨꯅꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯩꯁꯤꯡꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯆꯦꯟꯕ ꯍꯩꯔꯒ ꯂꯣꯏꯔꯦ ꯉꯁꯤ ꯐꯥꯎꯗ ꯂꯝꯗꯝꯁꯤꯗ ꯗ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯀꯌꯥ ꯂꯣꯏꯁꯤꯟꯈ꯭ꯔꯕꯒꯦ ꯅꯣꯡꯃ ꯀꯪꯗꯅ ꯄꯥꯎꯆꯦꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯒꯤ ꯗ꯭ꯔꯒ ꯐꯥꯔꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯣꯔ 60ꯒꯤ WY ꯇꯦꯕ꯭ꯂꯦꯠ ꯐꯥꯔꯤ ꯍꯥꯏꯗꯨꯅ ꯍꯥꯞꯂꯛꯂꯤꯕ ꯃꯌꯥꯝꯁꯨ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕꯣ ꯍꯥꯏꯌꯨꯅꯦ ꯆꯦꯟꯅꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯅ ꯁꯦꯡꯅ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥꯕ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕ꯭ꯔꯥꯕ 와예 이베마 다도이 따브로 이신 글라스 한잔 부터로이 Taya ising si lay 짝띠 로여봐 As ay saka thong mga moy ko Noi thong jaw hai sini 다쳐우주 로부터 짝크래 아이슝이 학대 쩔루겐 떠보네 Sakera chaloi gera ai dinga moy hai sini Kana na bungam doino Imungi thabak myam si thanta na hotna ba Lari pa bagam ta sangdare Exam di hangsi tei hauduine exam manungdadi nangi tayai thongbiraga lori kedoroge Like ti pa da ne exam da ka mai i doino hey khanghe nangsu lairik pa ga do matam na pa draga exam ya da thawai yaubini hek tawrodana lapinge na thoba ma hek tawdo le Noi gi adu da khangde ai gi pa ga da subject myam lai ri hai sini Thabak yaw ba sungong ngam moy hai sini o phani cheman hoi Hinjang ga do thira thong jaw Nasara sai firon ga do sudo kariba ha kariba Ta chau gi su hai ram bane Taya na su bo da khara yaw bi kho ai je dum sangang lai bai mong ni ne ha ai khoi ong khak ta gi chak thong loraga lairik pa ba ge sang da bai mong ni na tro Taya wa yang ngang na roi si masak chi yong ai ching ga di khair bo Jingbu da yengo ai ngon da hang ka no hoi masi ngang chi yong ni mangau na mangau thiri ba ta chau ga ai ga na mathan da yaw ne na khar alu na to ba sida ke jari ni ne ta isha khrai bunga 그럼 내려 크라이봉아 랭카비로 가카이비로 야니 좀 여기 있어 랭카비로 야니 좀 여기 있어 베마 크라이봉 호이 라이니 해 비다 아무니도 파이토로 솜나 들링점 요 크라이봉 솜나 들링점 요 크라이봉 다도해 싸가도 그럴 롤로 쏘다나 야래 자 혹시도 호텔을 턱등 아이리 세 자누피니 람밍 버쳤겠니 하이드나 뭐랑 낭버득이 보러 이니네 베마 석강록세 Isia
Kayai. Hey, Ta chou du bu kau lu sira hai ba. ai sat ke. Hai ne ri da akhir ta sauri lapu lai ne. Kurai bungo si lingbi ra me. Ibe mo si yaura idana. Saidagi khara thapi. Kurai bungo sai singbu. Kadai no da pung 8 tagi tholokpani. Phanabu sangi. Adudi sai singa charaga numidang wairam wakhan tan hanbiro. Chanupi sisu lam yengba yauni na laini ne. Sai singa charaga ne numidang wairam wakhan tan yengadabani. Sinya tamnyagi ningthi jarba mayam ama lei uhangaduribani. Thoiba itei magi kari nga phage dong ti Hoi ta so. Adudi khrai bung ak to phamira mo ko. Bima nasi gane imung ta sai nyang do kari kenol lo seminar mo akhoi chu saibuk thoge khurai bungo ling thon me torsi Sia, changa sira. Nakhoi te ai se mabuk yam pharam dau male. Phabane. Aina ga ngang ba se no muta sung sau sau bi banate. Mangon da leiba nupi du di hayeng yam nungai doi ja ne. Thabak haibasidi maipuna na hek changchindri makai madugi kanaba phangoi ngasi di khangi dana Asem ni tamo. Masigi business da ai kitang na changsalam magadi. Nahan ai se millionaire oiram ba yabani. thingat kunune mafam matam tanja yengaga amu kaptholo Oi. Nakhoi yam section ge damni ko. Masigi mission jiti ne arai banate khudong thiba muk nang bada chaung puthaga doimni ko. adugi de kante khanbiru no sir ai laingam ni laingam sen thada beda singna biru puding mak line clear oina ba ina sinjagan Adugi di nakhoi karim ta khangeno. Ai leri sidi. Nakhoi na pamba sen aina loin thada gani. adu arabde kante wabiru no sir Pare. Khudingmak aina loina tawguni. Ai ngasidi office pawda chalugige. Noi phamugo ko. Hoi sir. Adudi tamo. Mathang da kari plan to sige haibado. Amutang khana kisi. Ai sila age. Adugi de kanim khalun. Phajai sijo. Mong dai ni. Aina kolik wailam sengdana thabak thana pumamak loseluri. Aduga nakhoi ani ne phol apakpa amamamga. Pholai chu le minmina. Hojik matamna nahawai na pu uta de phone da phrai su ta ba. Adu de nate. Matam sinane. Nathibong singdi sa dab yaradra. Ash! Akhoi pa bane ngang thok pasidi. Masigi wai sidane. Tamu jekta kai ba. Tawsinguni. Awoini asingang kai dongjaba lebno khangde khoi paungsi. Thamoi je chak thile habni. Natre neta so. Nale. Nabani na ngasai di phone ot lidu kari thirino. Nang toisina kaino. O nupi imda singe to ba. Kari kanai nupi kadai degi a Facebook degi nupi mu khangna ba koi ge to. Nang video oina bo hona bada lo khwai ma le ba su masung ma yon gra. Hojik na thabak su oidre sen su handoraktre. Kari no ba nang na masida tawisi kari no ba. Hap ka do mina hap to bu bu aina. Iya. Hey, apang bau. Thabak oidradi sendura masa nupidra ama Singapore ka tongni hey. Nang na kari thiri ba. Nang na kari odi ba. Aingonda mo sala bro khoi pabja. Ima to lamte singe to ba pabagi. Ha kari haba. Ima to lamte singe to ba khoi pabagi.
이bungo ꯅꯪ ꯐꯣꯟꯗꯣ ꯑꯗꯨꯝ ꯁꯥꯟꯅꯧꯀꯣ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯑꯁ ꯄꯥꯕ ꯑꯩꯗꯤ ꯇꯂꯞ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ ꯑꯦ ꯄꯤꯖꯅꯤ ꯗꯔꯖꯟ 2 ꯂꯩꯒꯦ ꯗꯔꯖꯟ 2 ꯂꯩꯒꯦ ꯍꯥꯏ ꯅꯪ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯣ ꯀꯩꯅꯣ ꯄꯥꯕ ꯅꯪ ꯉꯥꯎꯈꯠꯂꯤꯁꯤꯅ ꯀꯩꯅꯣ ꯉꯁꯤ ꯑꯩ ꯄꯥꯔꯇꯤ ꯅꯠꯇꯤꯌꯦ ꯑꯗꯨꯗꯤ ꯀꯅꯥꯏ ꯄꯥꯜꯂꯤ ꯇꯥꯔꯤꯕ ꯆꯥꯛꯈꯨꯝꯗ ꯊꯦꯠꯂꯤꯕ ꯔꯨꯇꯤꯟꯗꯨ ꯌꯦꯡꯉꯨꯆꯣ ꯄꯥꯕꯒꯤ ꯏꯅꯥꯎꯒꯤꯗ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤꯗꯤ ꯇꯥꯗꯦꯀꯣ ꯑꯦ ꯐꯩ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦꯀꯣ ꯑꯩ ꯌꯦꯡꯒꯦ ꯍꯩ ꯇꯣꯝꯕ ꯅꯪꯗꯤ ꯐꯣꯟ ꯑꯗꯨꯝ ꯁꯥꯟꯅꯧꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯀꯅꯥꯒꯤ ꯇꯥꯝꯃꯦ ꯄꯥꯕ ꯗꯥꯇꯨꯁꯥ ꯑꯩꯒꯤ ꯇꯥꯔꯝꯃꯦ ꯅꯄꯥ ꯑꯩꯅ ꯊꯣꯡꯉꯒ ꯅꯣꯏꯅ ꯍꯥꯎ ꯆꯥꯎꯀꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯅ ꯊꯣꯡꯅꯤꯡ ꯃꯇꯝ ꯊꯣꯡꯅꯤ ꯅꯣꯏ ꯇꯥꯆꯧ ꯆꯦꯡ ꯆꯥꯛꯀꯗꯣ ꯈꯥꯏꯗꯣꯛꯎꯔꯣ ꯁꯤꯗꯗꯤꯅꯦ ꯑꯩꯅ ꯊꯝꯃꯝꯕꯗꯨ ꯏꯟꯖꯥꯡ ꯅꯥꯄꯤꯒꯗꯣ ꯁꯦꯝꯗꯣꯛꯎꯔꯣꯕ ꯑꯁ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯛꯂꯤꯕꯅꯤꯅ ꯑꯁ ꯑꯉꯥꯡ ꯑꯍꯟꯁꯤꯗꯤ ꯁꯨꯠ ꯑꯩꯗꯤꯅꯦ ꯄꯥꯕꯅꯅꯦ ꯐꯣꯟ ꯁꯥꯟꯅꯧ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯍꯥꯏ ꯅꯈꯣꯏ ꯋꯥ ꯍꯪꯒꯦ ꯅꯕꯥꯅꯤ ꯋꯥ ꯍꯪꯒꯦ ꯑꯩꯅ ꯁꯤꯗ ꯊꯝꯃꯝꯕ ꯄꯣꯠ ꯃꯌꯥꯝꯗꯨꯗꯒꯤ ꯕꯣꯇꯜ 2 ꯃꯥꯡꯉꯤꯁꯤ ꯀꯅꯥ ꯂꯧꯊꯣꯛꯏ ꯍꯥꯏꯌꯨ ꯅꯕꯥꯅꯤ ꯑꯄꯥꯕ ꯑꯩꯗꯤ ꯂꯧꯊꯣꯛꯇꯦꯀꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯁꯤꯗ ꯑꯃꯅ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯑ ꯂꯧꯊꯣꯛꯇꯣꯏꯕ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯄꯥꯕ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯂꯧꯗꯦ ꯍꯥꯏꯖꯤꯟ ꯅꯕꯥꯅꯤꯅ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯑ ꯂꯧꯊꯣꯛꯇꯣꯏꯕ ꯂꯥꯏ ꯂꯥꯛꯇꯅ ꯂꯧꯒꯗ꯭ꯔꯣ ꯐꯩ ꯍꯧꯒꯠꯂꯨ ꯅꯕꯥꯅꯤ ꯍꯧꯖꯤꯛ ꯁꯤ ꯇꯧꯔꯝꯃꯅꯤ ꯈꯪꯉꯦꯕ ꯄꯥꯕꯩ ꯈꯣꯡꯁꯠꯁꯤ ꯉꯧꯔꯤꯑꯕ ꯍꯧꯒꯠꯂꯨ ꯁꯤ ꯀꯩꯅꯣ ꯅꯪ ꯉꯁꯥꯏ ꯂꯧꯊꯣꯛꯇꯦ ꯍꯥꯏꯗꯩ ꯃꯁꯤ ꯊꯣꯔ ꯃꯁꯤ ꯑꯄꯥꯕ ꯃꯥꯁꯨ ꯆꯦꯛꯇꯣ ꯑꯄꯥꯕ ꯃꯥꯁꯨ ꯆꯦꯛꯇꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗ ꯑꯩ ꯂꯧꯗꯦ ꯍꯥꯏꯕꯅꯤ ꯁꯤ ꯀꯩꯅꯣ ꯅꯪꯁꯨ ꯉꯁꯥꯏ ꯂꯧꯊꯣꯛꯇꯦ ꯍꯥꯏꯗꯥꯏ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯣꯏ ꯂꯧꯗꯦ ꯍꯥꯏꯗꯥꯏ ꯁꯤ ꯀꯔꯤꯅꯣ ꯍꯩ ꯅꯣꯏ ꯑꯅꯤ ꯌꯨ ꯊꯛꯄ ꯍꯩꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯨꯏꯗ꯭ꯔꯤꯗ ꯄꯥꯕ ꯑꯁ ꯅꯆꯤꯟ ꯊꯤꯅꯣꯗ ꯇꯥꯆꯧ ꯅꯍꯥꯟ ꯂꯤꯂꯤꯝ ꯈꯛꯇ ꯅꯊꯟꯗ 20 ꯃꯔꯤ ꯊꯩꯗꯨꯗꯤ ꯅꯪꯁꯨ ꯅꯍꯥꯟ ꯕꯇꯟ ꯑꯃꯒ ꯃꯪꯒꯟ ꯃꯔꯨ ꯑꯃꯅꯤꯒ ꯑꯗꯨꯝ ꯊꯩꯗꯨꯗꯤ ꯌꯥꯔꯦ ꯇꯣ ꯅꯕꯥꯅꯤꯁꯤ ꯌꯨꯗ ꯐꯥꯎꯕꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯔꯔꯣꯏ ꯑꯇꯩꯗꯤ ꯍꯦꯟꯈ꯭ꯔꯕꯁꯨ ꯂꯥꯎ ꯉꯁꯤꯗꯤ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯍꯦꯛꯇ ꯁꯦꯠꯊꯔ ꯂꯣꯏꯔꯦ ꯐꯝ ꯃꯤ ꯑꯇꯩꯒ ꯊꯛꯃꯤꯟꯅꯔꯒ ꯀꯥꯔꯜ ꯇꯥꯔꯨꯗꯧ ꯁꯔꯨꯛ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯦꯛꯇ ꯊꯛꯃꯤꯟꯅꯔꯁꯤ ꯂꯥꯎ ꯇꯣꯝꯕ ꯒꯤꯂꯥꯁ ꯄꯣꯔꯣ ꯑꯁꯦꯡꯕꯩꯔꯣ ꯄꯥꯕ ꯄꯣꯔꯣ ꯂꯥꯎ ꯐꯝꯃꯨ ꯄꯥꯕ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯃꯕꯨꯛ ꯈꯨꯐ ꯑꯃ ꯄꯥꯕ ꯁꯤ ꯂꯩꯔꯦ ꯐꯝꯃꯨ ꯇꯣꯝꯕ ꯅꯪ ꯍꯩꯌꯨ ꯍꯩꯌꯨꯅꯦ ꯍꯩꯌꯨ ꯃꯤꯒ ꯊꯛꯃꯤꯟꯅꯔꯒ ꯈꯠꯅ ꯆꯩꯅꯅ ꯐꯨꯅꯗꯧ ꯁꯔꯨꯛ ꯊꯧꯗꯦ ꯊꯧ ꯑꯇꯩꯗ ꯐꯥꯎꯗ꯭ꯔꯕꯁꯨ ꯌꯨꯗꯗꯤ ꯐꯥꯎꯔꯅꯤ ꯅꯈꯣꯏ ꯑꯅꯤ ꯌꯥꯏꯐꯔꯦ ꯕꯥꯕꯥ ꯑꯃꯨꯛꯀ ꯍꯩꯔꯛꯈꯤꯒꯦ ꯍꯩꯌꯨ ꯍꯜꯂꯣ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯂꯧꯕꯨꯛꯇ ꯂꯩꯌꯦ ꯂꯩꯔꯝꯃꯣꯏ ꯂꯥꯛꯑꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ
ꯌꯥꯝ ꯋꯥ ꯂꯥꯛꯈ꯭ꯔꯖꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯑꯔꯦꯞꯄ ꯑꯃ ꯈꯪꯒꯦꯅ ꯂꯥꯛꯏꯅꯤ ꯑꯔꯦꯞꯄ ꯍꯥꯏꯗꯤ ꯑꯣ ꯅꯪꯁꯤ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯣ ꯍꯥ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨ ꯌꯥꯝ ꯂꯥꯞꯅ ꯂꯩꯔꯤꯀꯣ ꯑꯩꯗꯤ ꯁꯦꯟ ꯄꯥꯏꯗ꯭ꯔꯤ ꯐꯤꯕꯝ ꯇꯥꯗ꯭ꯔꯤ ꯍꯥꯏꯁꯤꯅꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ ꯅꯪꯅ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯗꯦ ꯂꯤꯛꯂꯥꯏ ꯊꯃꯣꯏ ꯊꯃꯣꯏ ꯁꯛ ꯈꯪꯅꯕꯗꯤ ꯑꯔꯥꯏꯕꯅꯤ ꯂꯨꯔꯤꯕꯗꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯟꯗꯨꯅꯤ ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤ ꯃꯍꯤꯡ ꯌꯥꯝ ꯈꯦꯠꯅꯩ ꯊꯥꯛꯁꯨ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯒ ꯏꯊꯟꯇ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯋꯥꯔꯛꯄ ꯉꯝꯍꯧꯗ꯭ꯔꯕ ꯊꯃꯣꯏꯁꯦ ꯏꯊꯟꯇ ꯆꯩꯖꯔꯤꯕꯅꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯅꯠꯇꯤꯌꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯆꯤꯡꯌꯥ ꯇꯝꯌꯥ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯆꯝꯂꯕ ꯈꯨꯡꯒꯪꯒꯤ ꯐꯖꯔꯕ ꯃꯁꯛ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯐꯥꯕꯤꯈꯤ ꯑꯁꯤꯒꯨꯝꯕ ꯐꯖꯔꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯅꯪꯒꯤ ꯆꯝꯂꯕ ꯂꯧꯇꯨꯛ ꯂꯧꯀꯩ ꯂꯩꯇ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯥꯡꯒꯣꯏ ꯆꯟꯕꯤꯈꯤ ꯑꯩꯕꯨ ꯈꯛ ꯃꯤꯔꯥꯏꯕꯤꯒꯅꯨ ꯑꯦ ꯑꯩꯗꯤ ꯅꯪꯕꯨ ꯀꯩꯗꯧꯕꯩ ꯃꯤꯔꯥꯏꯗꯣꯏꯕ ꯀꯩꯗꯧꯕꯩ ꯀꯥꯎꯊꯣꯛꯇꯣꯏꯅꯣꯕ ꯀꯩꯝꯇ ꯄꯥꯈꯠꯂꯨꯅꯨ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯕꯨꯗꯤ ꯈꯟꯅꯁꯤ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯌꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯏꯄꯥ ꯀꯌꯥ ꯄꯥꯝꯗꯦꯅꯦ ꯍꯧꯖꯤꯛꯃꯛꯀꯤ ꯅꯠꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯇꯨꯡꯗ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤ ꯄꯥꯕꯨꯡ ꯇꯨꯡꯒꯤꯅ ꯇꯨꯡꯒꯤ ꯊꯣꯛꯄ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ ꯂꯧꯅꯤ ꯍꯥꯏꯗꯅ ꯌꯨꯝ ꯅꯛꯄꯁꯨ ꯅꯠꯇꯕ ꯑꯥꯗ ꯅꯨꯡꯇꯤꯒꯤ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯕ ꯃꯐꯝꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯃꯍꯩ ꯌꯣꯛꯄꯁꯨ ꯅꯠꯇꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯄꯥꯕꯨꯡ ꯂꯧꯁꯥꯟ ꯀꯥꯔꯛꯇ꯭ꯔꯤꯁꯦ ꯑꯗꯨꯕꯨꯗꯤ ꯀꯨꯝꯁꯤ ꯐꯠꯇꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯀꯨꯝ ꯐꯕ ꯀꯥꯟꯗꯗꯤ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯀꯥꯔꯛꯏꯗꯅ ꯆꯍꯤ ꯑꯃꯒꯤ ꯐꯧꯕꯣꯠ 20-30 ꯀꯥꯔꯛꯄꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯃꯤ ꯄꯥꯕꯨꯡ ꯃꯗꯨꯅ ꯃꯤꯔꯛ ꯇꯤꯟꯕ ꯌꯥꯔꯣꯏꯅꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒ ꯇꯥꯃꯣꯒ ꯈꯟꯅꯔꯤꯕꯗꯨꯕꯨ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯨ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯦ ꯏꯃꯨꯡꯁꯤꯒꯤ ꯋꯦꯜꯐꯤꯌꯔꯗ ꯁꯥꯟꯅꯕ ꯋꯥꯔꯤꯗꯤ ꯑꯩꯁꯨ ꯁꯤꯌꯔ ꯇꯧꯕ ꯌꯥꯏꯅ ꯌꯥꯏ ꯏꯆꯥꯁꯨ ꯌꯥꯏ ꯌꯥꯎꯔꯣ ꯅꯪꯒꯤ ꯅꯕꯨꯡꯒꯤ ꯑꯄꯥꯝꯕꯁꯦ ꯌꯥꯔꯦ ꯄꯥꯕꯨꯡꯒ ꯇꯥꯃꯣꯒ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯉꯁꯥꯏꯅ ꯇꯥꯍꯧꯔꯦ ꯑꯊꯥꯞꯄꯗ ꯂꯩꯔꯤꯕ ꯂꯧꯁꯤꯡꯗꯣ ꯌꯣꯟꯊꯣꯛꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯦꯜ ꯂꯩꯔꯕꯗꯤ ꯈꯔꯕꯨ ꯂꯩꯁꯟꯁꯦ ꯍꯥꯏꯔꯤꯕꯅꯤ ꯍꯩ ꯑꯉꯥꯡ ꯅꯪ ꯋꯥꯐꯝꯁꯤꯗ ꯅꯪ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦꯀꯣ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯅ ꯌꯦꯠꯀꯗꯦꯗ ꯍꯣꯠꯅꯕ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯩꯅꯣ ꯇꯥꯃꯣꯒꯤ ꯑꯄꯥꯝꯕ ꯈꯛ ꯏꯃꯨꯡꯁꯤꯗ ꯆꯠꯅꯕ ꯌꯥꯔꯣꯏ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯕ ꯅꯠꯇꯦ ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯔꯥꯏꯠ ꯂꯩꯒꯦꯕ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯣꯏꯕ ꯂꯩꯔꯣꯏꯗꯕꯒꯤ ꯃꯔꯝꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯌꯥꯝ ꯑꯈꯪ ꯑꯍꯩ ꯁꯥꯈ꯭ꯔꯦꯗ ꯉꯁꯤꯅꯦꯀꯣ ꯑꯩ ꯅꯪ ꯏ ꯀꯥꯛꯇꯅ ꯅꯪꯀꯣ ꯉꯥꯏꯈꯣ ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯁꯤ ꯃꯤ ꯑꯇꯩ ꯀꯅꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤ ꯐꯅꯕꯅꯤ ꯈꯟꯅꯔꯤꯁꯤꯡꯁꯦ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣꯅ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯔꯤꯗꯨꯕꯣ ꯇꯥꯃꯣꯅ ꯆꯪꯁꯜꯂꯤꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁꯇꯣ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯡꯅꯕ ꯃꯁꯛꯅꯤ ꯇꯥꯃꯣꯒꯤ ꯍꯨꯏꯜꯗ ꯄꯥꯕꯨꯡꯁꯨ ꯌꯥꯎꯔꯤꯅꯦ ꯍꯧꯖꯤꯛꯀꯤ ꯁꯦꯟꯗꯣꯡꯈꯛ ꯐꯪꯕ ꯂꯥꯏꯅ ꯁꯦꯟ ꯇꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯥꯡꯊꯔꯛꯀꯗꯧꯕ ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯀꯔꯤꯌꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯍꯤꯡꯕ ꯉꯝꯅꯕ ꯄꯨꯊꯣꯛꯅꯕ ꯄꯥꯛ ꯁꯟꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯁꯦ ꯃꯜꯇꯤ ꯀ꯭ꯔꯣꯞꯄꯤꯡ ꯐꯪꯅꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯄꯨꯊꯣꯛꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯦ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯍꯦꯟꯒꯠꯀꯅꯤ ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯟꯗꯣꯛꯄꯁꯨ ꯉꯝꯒꯅꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯊꯤꯑꯣꯔꯤꯗꯨꯅꯅꯦ ꯆꯠꯅꯕ ꯌꯥꯔꯣꯏꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯠꯇꯦ ꯅꯪꯅ ꯈꯨꯟꯅꯥꯏꯁꯤ ꯈꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄꯥꯁ ꯍꯥꯏꯁꯤꯕꯣ ꯍꯥ ꯑꯩꯗꯤ ꯀꯔꯤꯗ ꯁꯥꯔꯤꯕ ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ ꯂꯧ ꯂꯣꯏ ꯌꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯁꯤꯅꯤ ꯃꯗꯨꯒꯤ ꯁꯦꯜꯗꯨꯅꯅꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯊꯥꯗꯒꯅꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯑꯦꯁꯦꯠ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯒꯗꯕꯅꯤ ꯀꯔꯤꯒꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯗꯣꯔꯤꯕ ꯅꯠꯇꯦ ꯅꯪꯒ ꯑꯩꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯕ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯕ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯥꯅ ꯈꯨꯜꯂꯤꯡꯕ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯃꯆꯥ ꯑꯣꯏꯅ ꯎꯗꯕ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯏꯃꯨꯡꯗꯨꯗ ꯂꯩꯇ꯭ꯔꯕꯒꯨꯝ ꯂꯧꯅꯔꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯁꯥꯒꯤ ꯍꯛ ꯂꯣꯏꯅ ꯇꯥꯜꯂꯛꯂꯕꯗꯤꯅꯦ ꯁꯦꯟꯐꯝ ꯂꯩꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯀꯔꯤꯌꯦꯕ ꯌꯥꯔꯦ ꯇꯣ ꯃꯈꯥ ꯇꯥꯅ ꯌꯦꯟꯅꯔꯅꯨ ꯅꯕꯥꯅꯤꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥ ꯂꯣꯏꯅ ꯈꯪꯉꯦ ꯏꯄꯥꯅ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯁꯤꯜꯂꯒꯦ ꯏꯕꯨꯡꯉꯣ ꯂꯧꯁꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯦ ꯅꯈꯣꯏꯅ ꯂꯧꯁꯥꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯄꯤꯗ꯭ꯔꯦ ꯑꯗꯨꯅ ꯂꯧꯁꯤ ꯌꯣꯟꯊꯣꯛꯈꯤꯕ ꯇꯥꯔꯦ ꯅꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯧꯁꯤ ꯎꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ
ꯂꯧꯁꯥꯟꯗꯤ ꯃꯃꯥꯡ ꯆꯍꯤꯒ ꯌꯥꯎꯅ ꯍꯟꯗꯛ ꯄꯨꯂꯞ ꯄꯤꯗꯕ ꯌꯥꯔꯣꯏ ꯇꯥꯆꯧ 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 ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯇꯥꯆꯧ ꯃꯣꯏꯒꯤ ꯂꯧꯗꯨ ꯎꯗ꯭ꯔꯁꯨ ꯑꯇꯣꯞꯄ ꯑꯃ ꯎꯔ ꯂꯣꯏꯔꯦ ꯂꯧ ꯎꯗ꯭ꯔꯁꯨ ꯑꯐꯪꯕ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯁꯨꯔ ꯂꯣꯏꯔꯦ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯅꯦꯁꯤꯡꯗꯣ ꯑꯃꯨꯛꯇꯪꯗꯤ ꯀꯧꯅꯤꯡꯕꯅꯤ ꯃꯃꯥꯡ ꯆꯍꯤꯁꯨ ꯏꯃꯥꯒꯤ ꯐꯤꯔꯣꯏꯒ ꯐꯥꯡꯖꯤꯟꯅꯗꯅ ꯀꯧꯍꯧꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯀꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯀꯝꯗꯧꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯟꯗꯛꯁꯨ ꯍꯤꯌꯥꯡꯒꯩꯒꯤ ꯅꯣꯡꯃ ꯄꯥꯜꯂꯤ ꯅꯤꯅꯤ ꯄꯥꯜꯂꯤ ꯍꯨꯝꯅꯤ ꯄꯥꯜꯂꯤꯅ ꯑꯁ ꯑꯅꯤ ꯊꯣꯛꯄꯒꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯀꯧꯗꯕꯅ ꯐꯔꯦꯗ ꯇꯥꯆꯧ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯇꯥꯆꯧ ꯅꯣꯡꯃ ꯏꯅꯦꯁꯤꯡꯗꯣ ꯀꯧꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯑꯃꯔꯣꯝꯗ ꯆꯨꯝꯃꯤ ꯏꯃꯨꯡ ꯑꯃꯠꯇꯗꯒꯤ ꯍꯧꯈꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯗꯨꯅ ꯑꯇꯣꯞꯄꯗ ꯆꯠꯅꯈ꯭ꯔꯕꯁꯨ ꯇꯝꯍꯧꯔꯤꯕ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯩꯍꯧꯔꯤꯕ ꯃꯄꯥ ꯃꯇꯣꯟ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯒꯤꯗꯤ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕꯒꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯍꯥꯡꯇꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯅꯕꯒꯤ ꯀꯣꯝꯊꯣꯛꯂꯨꯔꯕ ꯃꯔꯤ ꯑꯗꯣ ꯆꯦꯠꯁꯤꯟꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯨꯃꯤꯠꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯨꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯅꯣꯡꯃꯒꯤ ꯃꯃꯤ ꯑꯁꯨꯝ ꯁꯥꯝꯅꯔꯛꯏ ꯑꯗꯨꯅꯅꯦ ꯇꯥꯆꯧ ꯑꯩꯅ ꯆꯥꯛꯀꯧꯕ ꯇꯣꯛꯑꯁꯦꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃ ꯊꯕꯛ ꯀꯣꯝꯕ ꯑꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯒ ꯄꯨꯟꯁꯤꯒꯤ ꯆꯥꯎꯈꯠꯅꯅꯕ ꯀꯔꯤ ꯀꯔꯝꯕ ꯃꯇꯦꯡ ꯄꯥꯡꯅꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯕꯗꯨꯅ ꯐꯔꯕꯅꯤ ꯇꯥꯆꯧ ꯇꯌꯥꯏ ꯅꯣꯏ ꯆꯥꯛ ꯑꯝꯇ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯂꯥꯝꯃꯀꯥꯟꯗ ꯊꯤꯔ ꯆꯥꯎꯀꯣ ꯑꯩ ꯏꯟ ꯉꯥꯛꯇ ꯆꯤꯡꯉꯨꯈꯤꯒꯦ ꯂꯧꯈꯣꯡꯗ ꯉꯥ ꯃꯌꯥꯝ ꯂꯛꯑꯦꯌꯦ ꯃꯁꯤꯅ ꯏꯟ ꯆꯤꯡꯕ ꯄꯥꯝꯕꯁꯦ ꯄꯥꯝꯃꯤꯗꯀꯣ ꯐꯥꯔꯀꯥꯟꯗ ꯆꯥꯕꯗꯗꯤ ꯅꯪꯅ ꯍꯦꯟꯅꯤ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯏꯟ ꯆꯤꯡꯕ ꯂꯣꯡ ꯈꯣꯟꯕꯗ ꯊꯋꯥꯏ ꯌꯥꯎꯕꯤꯌꯨꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯁꯤ ꯃꯤ ꯁꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯃꯁꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯅꯤ ꯏꯟꯁꯨ ꯆꯤꯡꯅꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯃꯤꯗꯤ ꯅꯈꯣꯏꯁꯨ ꯑꯍꯥꯎꯕꯗꯣ ꯆꯥꯅꯤꯡꯉꯦ ꯃꯁꯤ ꯅꯣꯏꯅ ꯉꯥ ꯂꯩꯔ ꯄꯨꯁꯜꯂꯛꯄ꯭ꯔꯣ ꯆꯨꯝꯃꯤ ꯏꯆꯟ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ ꯂꯥꯏꯔꯤꯛꯇ ꯅꯠꯇꯦ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯍꯩꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯆꯨꯝꯗꯦ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯁꯨꯡꯆꯨꯝ ꯍꯦꯛ ꯆꯨꯝꯗꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤꯒꯤ ꯆꯨꯝꯗ꯭ꯔꯤꯕ ꯅꯪꯁꯨ ꯅꯋꯥ ꯂꯧꯗꯦ ꯃꯁꯤ ꯑꯣ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯂꯧꯔꯦꯍꯦ ꯌꯥꯔꯦ ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯤꯗꯣꯛꯅꯕ ꯑꯃꯨꯛꯇ ꯇꯧꯔꯁꯣ ꯏꯕꯨꯡ ꯑꯃꯨꯛꯇ ꯉꯥꯏꯈꯣꯏ ꯅꯃꯣ ꯅꯆꯦꯒ ꯅꯅꯦꯒꯗꯨꯕꯨ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯒꯦꯔꯣ ꯑꯁ ꯀꯔꯤꯒꯤ ꯂꯧꯔꯨꯗꯣꯏꯅꯣ ꯄꯥꯕꯨꯡ ꯏꯅꯦꯗꯤ ꯂꯥꯛꯑꯔꯣꯏꯌꯦ ꯃꯥ ꯃꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯑꯗꯨꯝ ꯊꯤꯟꯖꯔꯅꯤ ꯀꯩꯅꯣ ꯑꯁ ꯉꯟꯁꯨ ꯌꯥꯝ ꯉꯜꯂꯤꯗ ꯑꯩꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤꯅꯦ ꯉꯥ ꯃꯊꯦꯜ 3 ꯌꯦꯟ 1 ꯉꯥꯗꯤ ꯕꯥꯃꯣꯟꯅ ꯊꯣꯡꯉꯒ ꯊꯤꯜꯂꯛꯑꯅꯤ ꯌꯦꯟꯗꯨꯗꯤ ꯍꯣꯇꯦꯜꯒꯤ ꯑꯉꯥ ꯑꯃꯅꯤ ꯑꯃꯅꯤꯅꯦ ꯑꯩꯅ ꯑꯁ ꯃꯊꯦꯜ ꯌꯥꯝꯃꯟꯗꯅ ꯆꯥꯐꯝ ꯑꯝꯇ ꯈꯪꯉꯔꯣꯏꯗ ꯑꯥꯏꯇꯦꯝ ꯑꯃꯅꯤꯗꯪ ꯇꯧ ꯂꯣꯏꯔꯦ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯁ ꯀꯥꯟꯅꯗꯕꯗ ꯂꯣꯏ ꯃꯥꯡꯇꯣꯛꯑꯅꯤ ꯑꯗꯨꯕꯨꯗꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤꯅꯦ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯉꯥꯅꯨꯗꯣ ꯊꯥꯏꯃꯟꯗ ꯂꯩꯕ ꯗꯤꯀꯦ ꯇꯦꯁꯇꯤ ꯍꯥꯏꯗꯅꯅꯦ ꯃꯈꯜ ꯁꯨꯅ ꯂꯣꯏ ꯌꯥꯎꯔꯦ ꯆꯤꯀꯟꯗꯒꯤ ꯄꯣꯛꯇꯒꯤ ꯐꯤꯁꯇꯒꯤ ꯉꯥꯅꯨꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯐꯖꯅ ꯂꯧꯈꯠꯂꯅꯤ ꯉꯥꯅꯨꯗꯨꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯃꯥꯅ ꯑꯄꯥꯝꯕ ꯈꯜꯂꯒ ꯆꯥꯖꯔꯁꯅꯨꯗ ꯁꯤ ꯃꯉꯥꯏꯗ ꯀꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯨꯛꯇꯪ ꯊꯣꯛꯄꯁꯤꯗ ꯈꯔ ꯃꯥꯡ ꯈꯔ ꯇꯥꯏꯗꯨꯅꯤ ꯅꯪꯁꯨ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯔꯣꯗꯅ ꯅꯐꯤ ꯅꯧꯔꯣꯟꯒꯥꯛꯇꯨ ꯍꯣꯡꯗꯣꯛꯔꯣꯗꯅ 이루 루드수 야르두부 후지칸디 빠본 까남다 이루잖아드랍네 에 씨 라라 이베물라 sia si ai paigi 이네디 라크라보 이네디 라로이 해 마마도 마상음디 베문능 여레드나 라라 정우정우 아보 야래 정우정우 ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯇꯧꯔꯒꯦ ꯑꯩꯅ ꯄꯥꯝꯖꯕ ꯉꯥꯅꯨ ꯊꯣꯡꯕꯗꯣ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ 이씨를 빰서도 그도 야로이디노 아이는 로이 싱엄마버네 호랭 한우도 파자는 라콜라지 ꯆꯪꯉꯁꯦ
ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯔꯤ ꯆꯥꯎꯊꯣꯛ ꯌꯨꯝ ꯍꯥꯏꯁꯤꯕꯨ ꯁꯤꯔꯣ ꯍꯣꯏ ꯑꯩ ꯏꯁꯥꯃꯛꯅꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ 이bungo 이부 그나 ꯑꯩꯈꯣꯏ ꯀꯣꯟꯅ ꯁꯛ ꯇꯥꯛꯀꯦ ꯃꯉꯥꯜ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ 이찬 오빠니 ꯑꯣ ꯁꯣꯝꯒꯤꯁꯤꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯅꯤꯃꯛ ꯑꯁꯣꯏꯕ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯔꯨꯁꯤ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯑꯕꯅꯤ ꯉꯁꯤꯗꯤ ꯅꯄꯥ ꯅꯆꯥꯒꯤ ꯂꯝꯕꯤ ꯂꯤꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯕꯥꯅꯤꯃꯛ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯤꯡ ꯂꯝꯗꯝ ꯑꯁꯤꯗ ꯑꯥꯏꯟꯗ ꯌꯥꯗꯕ ꯃꯌꯦꯛ ꯀꯥꯕ ꯅꯤꯁꯥ ꯀꯌꯥ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯅꯝꯕꯔ 1 ꯀꯤꯡ ꯄꯤꯟ ꯑꯣꯏ ꯅꯠꯇꯦ 이bungo 와ꯐꯝꯗꯨꯒ ꯑꯩꯈꯣꯏꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯇ ꯂꯩꯅꯗꯦ 이bungo ꯉꯁꯤꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤꯅꯦ ꯍꯦ ꯆꯥꯛꯀꯧꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯣꯐꯤꯁ ꯌꯧꯔ ꯈꯪꯒꯅꯤ ꯍꯦ ꯆꯠꯂꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯗꯕꯤꯗꯀꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠ ꯊꯝꯕꯤꯔꯝꯃꯣ ꯄꯥꯕꯨ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯅꯥꯗ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯁꯤ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯣꯏꯗꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯥꯕꯨ 이네 ꯑꯣ ꯇꯥꯔꯦ ꯀꯅꯥꯅꯣ ꯕꯦꯃꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ 이네 ꯀꯝꯗꯧꯔꯦ ꯀꯔꯤ ꯍꯥꯏꯅꯔꯦ ꯅꯈꯣꯏ ꯃꯥꯃꯒ ꯉꯍꯥꯋꯥꯏ ꯇꯤꯟꯅꯔꯝꯕ ꯎꯀꯤꯜ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯈꯟꯅꯔꯨꯅꯦꯅ ꯆꯠꯈꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯅꯌꯥꯅꯨꯄꯥꯁꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SPꯗꯣ ꯉꯁꯥꯏ ꯎꯅꯔꯨꯕꯅꯤ ꯀꯔꯤ ꯍꯥꯏꯅꯔꯛꯏ ꯍꯥꯏꯒꯦ ꯀꯦꯁꯁꯦ ꯈꯔ ꯌꯥꯝꯕ ꯃꯥꯜꯂꯦ ꯃꯈꯣꯏꯒ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯕ ꯀꯥꯡꯕꯨꯒꯤ ꯃꯔꯛꯇꯒꯤ ꯁꯔꯧ ꯇꯧꯅꯔꯒ ꯐꯥꯍꯟꯕꯅꯤ ꯑꯇꯩ ꯀꯦꯁ ꯈꯔꯁꯨ ꯌꯥꯎꯔꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯄꯥꯁꯦ ꯊꯕꯛꯁꯨ ꯇꯠꯂꯅꯤ ꯁꯦꯟꯁꯨ ꯀꯣꯛꯊꯣꯡ ꯑꯃ ꯃꯥꯡꯕ ꯃꯤꯡꯆꯠꯁꯨ ꯊꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅꯤ ꯐꯠꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅꯤ ꯃꯁꯤ ꯃꯥꯒꯤ ꯏꯊꯤꯟꯗꯒꯤ ꯃꯥꯒꯤ ꯊꯧꯏꯟꯁꯤꯟꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯥꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯟꯗ ꯂꯩꯒꯦꯁꯨ ꯂꯩꯖꯈꯤꯁꯅꯨ ꯍꯟꯅ ꯌꯦꯡꯉꯣꯏ ꯏꯄꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯐꯔꯦꯅꯦ ꯑꯃꯔ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯕ ꯑꯩ ꯃꯤ ꯑꯃꯇ ꯎꯅꯔꯨꯈꯤꯒꯦ ꯀꯦꯁꯁꯤ ꯄꯥꯏꯔꯤꯕ ꯑꯌꯣꯗꯨꯒ ꯅꯛꯅꯕ ꯃꯤꯅꯤ ꯎꯅꯔꯨꯔꯣ ꯁꯦꯟꯒꯤ ꯋꯥꯗꯤꯅꯦ ꯈꯜꯂꯨꯅꯨ ꯍꯥꯏꯌꯨꯀꯣ ꯊꯕꯛꯇꯨꯗ ꯃꯥꯏ ꯄꯥꯍꯜꯂꯨ ꯍꯥꯏꯌꯨ ꯍꯣꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ 아무도 나비고 떠나. ꯇꯥꯗ ꯀꯔꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤꯅꯦ ꯇꯥꯗ ꯀꯔꯤ ꯆꯥꯒꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯀꯩꯅꯣꯝꯇ ꯂꯩꯖꯒꯦ ꯆꯥ ꯊꯛꯀꯦꯔꯥ ꯕꯣꯔꯥ ꯆꯥꯒꯦꯔꯥ ꯍꯣꯇꯦꯜ ꯑꯁ꯭ꯋꯥꯏꯐꯥꯎꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯆꯠꯃꯤꯟꯅꯔꯨꯁꯤ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯆꯥꯁꯨ ꯊꯛꯇꯦ ꯍꯣꯇꯦꯜꯒꯤ ꯕꯣꯔꯥ ꯀꯥꯡꯉꯧꯁꯨ ꯑꯃꯠꯇ ꯆꯥꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯦ ꯂꯨꯄꯥ 10ꯁꯤ ꯄꯥꯏꯕꯤꯌꯨ ꯇꯥꯗ ꯌꯥꯔꯦ ꯇꯥꯗꯅ ꯆꯥꯅꯤꯡꯕ ꯑꯃ ꯌꯥꯔꯦ ꯇꯥꯗꯅ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯕꯤꯔꯨ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯅꯦ ꯍꯦꯔꯥ ꯁꯨꯝꯗꯧꯕꯅꯤꯗ ꯇꯥꯗ ꯉꯁꯤꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯇꯥꯗ ꯀꯔꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯅꯅꯥꯎ ꯋꯥꯔꯤ ꯃꯇꯦꯛ ꯀꯔꯤ ꯅꯨꯡꯉꯥꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯣ BDF ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯅ ꯂꯧꯗꯨ ꯃꯁꯨꯡ ꯑꯃ ꯌꯣꯜꯂꯒ ꯊꯕꯛ ꯋꯥꯅꯣꯝꯃꯨꯕ ꯋꯥꯅꯣꯝꯃꯤꯔꯤꯕ ꯃꯤꯗꯨ ꯁꯦꯟꯗꯣ ꯍꯟꯗꯣꯛꯄꯤꯔꯛꯇꯕꯅꯤꯅꯦ BDFꯁꯨ ꯑꯣꯏꯗ꯭ರೆ ꯑꯇꯩ ꯀꯩꯗꯧꯔꯕ ꯁꯦꯜ ꯂꯧꯈꯤꯕ ꯅꯨꯄꯥꯗꯨꯅ ꯗ꯭ꯔꯒꯀꯤ ꯀꯦꯁꯇ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯖꯦꯜꯗ ꯂꯩꯈ꯭ꯔꯦꯗꯅ ꯍꯦꯔꯥ ꯇꯥꯗ ꯃꯁꯠꯇꯨꯒ ꯍꯥꯏꯔꯨꯔꯗꯤ ꯖꯦꯜꯗ ꯂꯩꯒꯦꯅ ꯐꯔꯕꯅꯤ ꯑꯩ ꯄꯦꯜꯂꯕꯅꯤꯗ ꯐꯩ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟꯗꯨꯒꯤ ꯈꯜꯂꯨꯔꯒ ꯃꯉꯣꯟꯗ ꯖꯦꯜꯗ ꯅꯨꯡꯇꯤꯒꯤ ꯁꯦꯟ ꯊꯧꯕ ꯆꯠꯄ ꯉꯝꯃꯣꯏꯗꯧꯕꯅꯤꯅ ꯍꯟꯗꯣꯛꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯖꯦꯜꯗꯤ ꯊꯥꯗꯣꯔꯛꯑꯦ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯥꯗꯣꯔꯛꯄꯒ ꯑꯩ ꯁꯦꯟ ꯊꯧꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯇꯥꯗ ꯍꯔꯥꯎ ꯄꯤꯊꯣꯔꯛꯄ ꯃꯗꯨꯗꯤ ꯑꯩꯁꯤ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯃꯗꯨꯗꯒꯤ ꯑꯩꯁꯤ ꯂꯝꯕꯤ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤ ꯀꯣꯡꯉꯒꯦꯅ ꯉꯥꯏꯖꯔꯤꯕꯅꯤ ꯇꯥꯗ ꯑꯁ ꯑꯣꯟꯊꯣꯛꯄ ꯅꯪ ꯑꯁꯤꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯃ
ꯑꯗꯨꯗꯤꯅꯦ ꯅꯪ ꯃꯤ ꯉꯥꯏꯍꯧꯀꯣ ꯏꯌꯥꯝꯕ ꯍꯜꯂꯝꯃꯒꯦꯀꯣ ꯆꯠꯂꯦ ꯍꯣꯏ ꯇꯥꯗ ꯇꯥꯗ ꯂꯨꯄꯥ 10 ꯀꯩꯅꯣ ꯃꯦ ꯆꯥꯕꯤꯔꯨꯔꯣ ꯌꯥꯔꯦ ꯌꯧꯔꯦ 이bungo tolen nang lau suri đâu hoi khra lau nè nang si dong cho lau nè nanau nu pi ma lai hai na hoi khra kam do wi phabra hojik phawi oina di phai hai ta ye khra matung tarak padi karam tok doino khangdre khra adu ni ne oji kan gi mong na ha sing che lakpa kuidingai gi mati amadi adum pharamgani matung tabadadi hekta phalaktaba maduni nei hojikan gi mong na sina nari ba leina se hoi khura khangdre da khura karam thogadabno hey ngasidi ne ai yam nungai ba numi law kainom chaw law karino haibiri dubu khura ai hazre kon hai ge law Kun hai cái lo, hey, ông lo. Khơi khra xin tàu đi xí. Lo. Xoay mà tích lùi đâu vào đi bên này. Cái nôm tới lên không kì. Tung. Ôi, ya đấy khra. Ngasi đi nungai bên tụi mình nè. Kaino, aduk yang mun na yengi ba? Yaman ba. Kaino mali ba? O moi gi mauga do. Kamai na? Nakanda angang maga hekye padi henna mandoi ba. Hoi bungo, kuira roi. Kharlega soiduna urani. Asing biro hai ba. Thado ba. Se thado ba. Tasum karai chalo hai bana. Kasi chalo hai dine. Lau sing sing thino ai udra bani na. Kari no chentola mi khara. Thine na batok si. Hoi taso ai su thabak ki mi to unaru je na torom mane taso. Sen tumbia. Nang ti chal hala bo. Hoi ta so. Adudi nana maga kari no. Imung gi thabai khang khara loisan min ro dana. As akhoi inama sidi ba. Aingon da yam phakra ja ne. Nangon da phaba. Ta so hoi da su pharamni da phatra ne. Faida. Adu budi nunga yai phaba. Mirak tin be imung dagi lakpani dana. Adu wa na temi mai khu phasidi. Ma lakpadagi imungi sai sing thongba phiju phijam tauba thabak mayam sidagi ai suspense chatledana adagi nangna phai harisa sida natte atai aphaba mayam su lai aina wana halakpa je ubada mapa chanana cha phuthore se yengune ngai khoibi ma sidi itei gine atai am phaule haudrabo as khusa sidi khut ka loi poi he Takcerasino. Nang sidi baby ma. Ta sauki ang hairaga loira. Ang sidi. Ngaiko. Ai wam ta hange. Kari haibi ga dabno ite. Mai bungo khoidubo. Phone ga mata toroktrabo. Makhoina ningbaga mapa chana da duna. Khara warau duna tawri bani. Adubu ne. Karisu khalunu. Makhoina kyam kuina inthokpa ngamgadage. Ngai hak warau rabasu. Macha machu haibasidi. Nungsidaba ningsingdaba ngampotini phare landraga loire chalo nangi na thok tok jaruro mai bunga lingdirakli hekka kakar piro mai bunga hoi hey kana le mai bungo lai tholong na hey Liklay, nang karigi wari bano.
마이붕어 뽕나막 허크르바 턱동니 칸두나 아이기 이나우니빠 아마디 이나우누피 마코에니기 말할세 아묵다디 ngakpiu 마코이부 punsi chupagi oine thokpa haibasidi madudadi tawbigunu maibungo ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩ ꯃꯈꯣꯏꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ 이콩ꯅ ꯊꯣꯡꯅ ꯂꯥꯛꯏꯕꯁꯤꯅꯤꯅꯦ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯀꯞꯀꯅꯨ ꯑꯩꯁꯨ ꯅꯤꯉꯣꯟ ꯑꯣꯏꯕꯤꯅꯤ ꯅꯤꯉꯣꯟꯒꯤ ꯑꯋꯥꯕꯗꯤ ꯅꯤꯉꯣꯟꯇꯅ ꯈꯪꯉꯤ ꯅꯪꯒꯤꯗꯃꯛ ꯈꯜꯂꯨꯕꯗ ꯑꯩꯅ ꯄꯥꯕꯨꯡꯗ ꯍꯟꯅ ꯍꯥꯏꯕꯗꯒꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯤꯕꯁꯤꯗꯤ ꯆꯦ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯦ ꯑꯩꯅ ꯃꯤꯋꯥ ꯂꯧꯗꯨꯅ ꯑꯍꯦꯟꯕ ꯃꯔꯝ ꯆꯥꯗꯅ ꯁꯦꯟ ꯍꯦꯟꯅ ꯇꯥꯜꯂꯨꯕꯗꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯌꯥꯎꯔꯨꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯀꯌꯥ ꯇꯧꯔꯨꯕꯗꯒꯤ ꯖꯦꯟꯗ ꯄꯨꯟꯁꯤ ꯂꯦꯜꯂꯨꯔꯦꯗꯣ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯈꯪꯂꯦ ꯑꯔꯩꯕ ꯈꯔꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯃꯃꯜ ꯌꯥꯝꯕ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ ꯄꯥꯕꯨꯡ ꯑꯩ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯂꯕꯅꯤ 마이붕어 코이군바 마만 야음르바 미오이싱나 롱미의 코이기다막 레피르바다 람담 마치다 카리무 오앗플 레게니 ngasi게 kunaisiti hingliba 롱미의 코이나 puthokpa chinjak chadana hingba karamba mioi kanglu karamba phurup malemgi karamba mafamda leiribage leiba asigi ningthau prime minister president dagi hauraga lambi da chatpa changniba phawba 롱미의 코이기 laman tolibani ꯑꯁꯦꯡꯕꯅꯤ ꯁꯨꯝꯅꯇꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯊꯥꯛ ꯋꯥꯡꯈꯠꯂꯕꯇꯗ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯃꯥꯂꯦꯝꯗ ꯆꯪꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ 마이붕어기 와콜론두기다막다 한나나 타가짜리 아시군바 누구하이르바 미쿠바시다 아이기 이나우니빠 아마수 이나우누피 아니부 야이파 농담비라모 토이바 토이보 라라 톨로라 세 ꯅꯪꯁꯨ ꯄꯥꯕꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯁꯨ 마이붕어도 쿠라모 ꯄꯥꯕꯨꯡ ꯈꯨꯔꯨꯝꯖꯔꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯇꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛ ꯑꯣꯏꯔꯣꯀꯣ